Imphal East District Dolai Thabi Iko Amadi Yengkhumangi IDP Singna Masa Masagi Mayumda Laizarage Haina Changsilakpada Security Force na tear gas kapsanduna Tankhaibada Asopan Kaya Yaunare Security Force na Fubada Mako Kaiba Yauna Soklaba IDP Mahiroi Ani Hospital da Laikanadi Khongjang asi state asida thokliba irang na maram oiraga IDP singbu masagi mayumda changhanaba honabagi mahutta laingak na sangai festival pangthokliba sigi mayokta changsilakpani IDP singna masa masagi mayumda changjarage haina changsilakliba khongjang asigi saruka moina Imphal East ki towan ba mafam singda hangliba relief camp singda changjafam loriba dolai thabi iko amadi sadu yengkhumangi IDP singna ngasi ayuk pung tararom taba matamda pukhau terapurda pullaba matung dolai thabi dam tamna changsilakhi mafam aduda hanadagi duty tawduna leiriba central force yauna security force singna thattuna IDP sing adubu makhata na changbada athingba pikhi adubu khongjang singna security ki athingba namkhairaga lambidagi hendoktuna labu fauduna dolai thabi khul fauba changsinkhi Khongjang sing adubu BSF, CRPF, RAF amadi ahenba police team kaya laktuna mate khara takthokhi tanjaduna mafam aduga naknana leiriba kuki khul singdagi lamhen tuhen ba kuki furuki miyoi khara laktuna thawoi usitabagi mawong ulakhi Oirakliba fiba maduna nakal ani marakta pamdaba thokdok thorakpa yabagi mami ubadagi security force na kuki sing adu takthokhi Loinana security force na tear gas kaptuna khongjang sangsiliba IDP singbu takthokna bohonabada khongjang loi khara asopan nangkhi Amaromda khongjang loi thingba lakhiba security force ki gari amang ata thokhan ki haibagi maralda naha ani police na furaba matung faduna pukhi ngaihak leraga naha ani adu thadorakhi adubu naha ani adu masada soklambadagi sagolmang community health center da puraktuna laikanakhi naha ani adugi manungda CC higher secondary school da class 12 tamliba mairoi amadi mako khara kaibada nattana masagi mafam kaya da su sokhi Amaromda Dolai Thabi area da thokiba irang aduda asopa nangkiba miyoi sing sagolmang community health center da Pukhatuna laikanana bahonari da security force na atamnana tear gas cell kapsin kray nupi yauna miyoi kaya fazan kray security ki thawong asibu health center singi maikai dagi akan bamong da yaning da bufong durakli hariba health center aduda asokpa IDP sing ambulance sa pukhalaktuna laikanana bahonari da masing yamlaba combined forcing na dolai thabi ki irang da farakpa gari amadi IDP sing puduna lakhi Tanjaduda Health Center adugi mamang thangba lambi ki sarukta IDP nupi kharana security ki kangbuna faduna purakhiba IDP thadu haiduna lambi thakhi adubu Central Force yauna Imphal East Commando ki kangbuna tear gas kaptuna tankhai maduki mathakta commando personnel singna sagolmang community health center ki manungda atamnana tear gas cell kapsinki Taudoda Health Center asida laingliba anaba singda mipaiba pokhanki madugi mathakta school halakpa mahiroi sing fauba koi chen duna manak nakpa yum singda changsinakhi loinana mafam adudagi ahenba miyoi kharasu security force na faduna pukhi maragasida IDP sing fazan khibagi mayokta mafam aduda leiriba atopa IDP singna makoi busu fazan biro haibagi khongjang fauba changsilagani haina pendabu wafam sing fongdorakli Amaromda ngasiki khongjang aduga mari leinana fakiba miyoi sing adu kokomi gi luchingba sing laktuna SP Imphal East ka unaduna wari sanaraba matungda thadokre hairi अखोई मैतई की प्रोटेस्टर सिंह खितंग पेंज तबदा खितंग सागी डेमोक्रेटिक राइट तानबदा असुक यामना अखोइबो ह्यूमिलेट तौरगा फुबीबो सबिबो तौबसा अखोइने सरकार द करी लालुबगी दमक्ता अखोइबो असुक यामना लमनमसिगी प्रजा नत्रबगुम नमुन अखोइदो फुबी सबिबो तौबिबो करी मरम बिनो आई फमसु Aku
ꯁꯤ ꯊꯧꯗꯣꯛꯁꯤꯗ ꯁꯣꯛꯄ ꯌꯥꯎꯔꯕ ꯃꯤ ꯃꯔꯤꯃꯨꯛ ꯑꯩꯈꯣꯏ ꯂꯥꯏꯀꯠꯅꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯀꯠꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯀ ꯀꯥꯞꯄꯛꯄ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇꯥꯁꯜꯂꯛꯄꯒꯤ ꯃꯅꯥꯛꯇ ꯇꯥꯁꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛꯅ ꯃꯦꯟꯇꯦꯜ ꯑꯩꯈꯣꯏꯗꯁꯨ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯗ ꯑꯄꯟꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯁꯤꯗꯤ ꯌꯥꯝ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟꯅꯦꯅ ꯑꯩꯅ ꯑꯃꯨꯛꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯀꯦꯝꯄꯁ ꯁꯔꯥꯎꯟꯗꯤꯡꯗ ꯇꯧꯗꯅꯕ ꯑꯩ ꯇꯨꯡꯗꯁꯨ ꯑꯃꯨꯛꯇꯪ ꯑꯄꯤꯜ ꯇꯧꯖꯔꯤ